Manipur Youth League Mayol Nasinduna Eikhoigi Anouba Laang-On gi Paojel Puba Lamshang Khongchat ngasi nipani CHANBA NUMITTA Kaksing Indoor Stadium dagi lamtharakjuna irengban tekjam amadi khongjom fauduna laklaga ayuki oina langatel ibudau pakhangba laibungda thunglaki mafam aduda miyam ki oiba mifam pangtoklaba matung ayuki chaklen chaminaki mafam adudagi amuk khongsal lakjuna wangjing kaithel gi mayok nabada leiba YVA ground da thunglabaga loinena Mafam aduda miyamgi mifam pangtoklaba matung YK College WANGJINGDA ngasi ahing yareki Khongchat asina Manipur gi district kayagi khunggang kayada mathang chahi gi January 10 fawa numit kunmathoi ni chupna chatkadori Khongchat loi sing aduna ngasi gi langatel ibudau pakhangbai laibungda pangthokiba miyamgi mifamda IPASA ki President Tarangbam Virzet, UCM ki President Joy Konthauzam, Langatel Mirapaibi ki President Sagosem Nandeshwari amasung Sanalebak Pauje ki Chief Editor Ningombam Hemanta Kumar na athoiba mithung amade Wangangloi oina sarugyaki Wangangloi oina sarugyaki ba Sanalebak Pauje ki Chief Editor Ningombam Hemanta Kumar na haikibada ngasidi ekhoi khuntak lansiba haibadu thoklei meitegi lam nongmagi Pixel lakpadawna tawre maram aduna maitei ekhoi mutka dawre haibigi kholau puduna youth mayam amana fingang setuna lakliba asida ekhoi khudimakna mating pangfam thoi ekhoi maitei singma pangal yamna kalami ngasidi maitei mapangal sontharak padawna tawre kuki singil landarak maitei ekhoi lanjenare ngasidi miyamna lauri tabiraroi daba mapuda Manipur kannabagi damak adubu Manipur kanana kalli haiba miyamna hena khanglaba ngaktani hairaduna Manipur kangadaba mina thodang lorok tabadagi ekhoi ngasigi fibam ase yaurakibani haiki mahakna makha tana hai ngasi maiteina sonbagi maru oiba maramdi Missing yamlaktaba asini kuki singna missing yam khalakpa asina mapangal kalakpa maram amani meitei singna macha mayam poklaga semba ngamloi haina mipaina badagi angang pokpagi chang yamna nemkibana missing yamlaktre hairaduna missing yamlaktabadagi saitheng ekhoi soidana fanglakani hayeng tangaire delimitation tawrakpada ekhoi gi kendra masing hantharakani matam adudadi mina loba warefta ekhoina meiteina inba tabani haki Majai ba na se square kilometer dok kira sum hagana yam dabani hagani to sinje matam da sing man gore for ga sanaga asam yoromini barak tampang yoromini hota yoromini salamine bako aduna sahi masana salamine ba ngasi de ka dawre akhoi gi lam sibu maitai gi lam sibu aswai da loi dum tawre yam nungai tab jani ko sora tang hajaraga palen langkai palen yorgadi maitai gi lam sibu bidong na tawi Sumiko mayam punama sugnu seru swaita loi badong na tawre ekhoi gi lamse sekmai da loi dong na tawre ko den lamlai asai da loi badong na tawre ekhoi gi lamse nom gi pixel le aduna khongchat su ke dore pixel le ko pixel la gi maram se le gani mayam khambiyo ekhoi gi hawai mangol se isa puk pale bako tingbiyo bako numala sum chokung gane ba ekhoi ga chi tasal le se ne ko ekhoi ba pangin kan jam de ko apik puruk se pangin kacak la kan de dore atek kathor ke de ko bada sothuk se ko matam du da ekhoi gi ke dore ekhoi gi Manipur gi pak chaw do ke khang gane ko Manipur gi pak chaw khang na da ta ko ma pangin kan da ya ke hochi ke dore ekhoi gi iri pak ta skor hon mangam de ba leri e ko aduni ko ya je